Hello everyone. Mayam ahan mokta da kokno na kurumjari. Mayam ki damakta kanaraba information amakak pudun lakchari. Hojikan kanna akhoi Facebook, Instagram singda kanna chatnariba AI photo create tawbagi matang ni. Gemini AI photo creation sida ina matang ai sida uchariba asini. Asigi photo singse ina matang chagibene. Asigi photo singsi kamaina semge haibedu ai mayamda step by step ay taksharakebo. Phazarba photo sing karmaina stunning images AI images Google Gemini sizinaraga karmaina photo sing asi semba yai haibedu ay matang step by step ay taksharakebo. Songi phone da changaga loina semgadoini. Photo si akoigi photo 3D cinematic cartoon ko loina punamang yare adu isana igadoiba prompt adugi makha pole. Prompt si krai digi logena ahan maktada prompt si akoigi isagi phone da Chatgpt hariba Chatgpt sigise option je asi Play Store dagi download tokpiu aduga prompt si kamai semi habidu so ai taksarake aduga Gemini gi photo sida isagi photo picture sima fadana thon matare saksima aduga saksi thol matungda aina prompt to fadana iragadi ithanda single photo ohengara or aigi family gi ohengara aigi wife ka oigara adu photo ani hapselaga adigi amakhata semba makhan khar layeba ko ai step by step ai khajiktang ai haijarake ahan bada songi phone aduda Google Chrome si sangselani aduga Gemini nam matungda Gemini si login daka oide ko Gemini si da sangselani aduga create image nambi gani create image na matungda upload photo si isagi gallery da yaw photo apa makhan me yai aigi sida laire aigi wife ki ahanba sample oina khanjare masi sida upload tawre matungda makha da prompt je khoi laktoi ne ba prompt si yam darka oi prompt si kai de loge haina Chatgpt hariba aduda sangsel laga Chatgpt si sida so amju aina uchare magi Play Store dagi logdoi de ko sida aina pamba a single person in beautiful garden prompt sima yaudaba soyadre aduga mokoina khara option khara pirakane bako adu makha gi sida paste togingani paste togil matungda just sida send tawsile Gemini hida send tawsile matungda adu ngasa igi wife si kitang noibagi ko slim figure da ohenge daina slim figure da hapsen slim figure ta hallo da easily ne bako kari tholake hedo amtang yingmina se nghaktang moi upload tawani nghaktang ngai bi batare be patient ngakta ngai biu masida leire akhoi hojigi prompt dugi matung ina sigi photo si tholai ne ko sumaina ko masak thiba phajaba dudi tongan ba adu skin phajahan ba adagi slim ohen ba masam tingan ba aina gadari ba prompt dugi makha pole adudi ko phajar ba picture aina sengi ba adu asida so amok ai hapsari ade anoba amok yengse ba ko aigi wife amasung ai isa nupi ga makhoi ani simuk pullaga kamaina create tawe habidu ko adu makhagi sisu chamane photo ani upload tokshin me wane ko photo ani upload toksilani aduga prompt do kasai prompt sida prompt se AI prompt se aina hana khara semja bane ko Chatgpt sizinaraga aduna makhagi sida ai mamaga machaga haibagi prompt ai semgadoi ne ba mamaga machaga gi prompt amuk semma matungda sigi picture se amuk tare ba ko aduna masini prompt si aina description da kra pijabani prompt manga tara pijabani tara ga round about 15 to 20 prompt ai achan ma haita description da aduga tongana link pirasu ai adum pijarake Chatgpt si yawda badi sunga yadre ko adu sida su mokoina option khara pi ko option khara makhada nasai gi Chatgpt gi sida mother and daughter prompt parents with kids indoor prompt kahaiba ko bedtime or bedroom living room kitchen scene kahaiba 3D animation family scenes kahaiba ko adu ngasai picture judi hana hapsalaga prompt to fazana happy ragadi fazaba picture tholakadoi ne ba prompt to adu kimatik fazaba darka oire adu ngasai gi Chatgpt na tholakpa prompt du da isana pamning apamba skin phajalo anok uphalo adagi dress code to color change to honbiu adagi leidana ko isana happening madu kajitang sentence ama ni ga hapsilagadi adum pop tar adum mathanda ko adum masini tentak pa mayam da ina
information asi mayamda kanabra kanadabra adu mayamgi comment du makagi comment box ta toksin birau fajaraba photo sing create tawraga Facebook ta oigara Instagram da oigara adu thagat padum yabani aduga photo sing asi su kamaina lenghan li habisu kamaina lenghan li wa kamaina ngangan li ga habina chimba adu su mulai de ko adugi information du su makha tarakpa amada ai samjarake ngasi gidi matang asida tension jari mayam amuka na kokno na kurumjari any comment makagi comment box ta comment isin birau ai hana wari lizabadu wari libadu khajitang matam khara lepsagi ge wari liba wari semba sisu matam yamna sangi ado khajitang achin ba leibadagi ai wari si khajitang matam khara kanarure ko aduna kasagi YouTube ki makogi algorithm haiba akogi changai thagat pa haibadu ai matam khajitang ngamjak khidre asoy ran yaurabusu mayam ngakpi gani nungai ba wari su pura laksage mayam kanaba information su pura laksage matam gi oiba update lerega su update ai tawjarake ngasi gidi amuka hana kok mana khuromjari thank you everyone thank you yai fare